Akiswani Imphal, Nolini Devi na pau pajari, ahanbada maruiba pau. Manipur da hokiba pung kudmarida khwaidagi yamba sangda COVID ki anoba case lising ama taret thingnaki taramanga siki. COVID-19 relief fund da leptana mateng pangnarakpada Mukhya Nongthomba Birena thagatba phungdokli. Hanagi Mantri Karam Shyamna haidi COVID laichat maithiba pinabagi damak miyam puna achetba phirep ama lominaba matam oire. Lebak asigi oina COVID-19 na nabadagi phagalapagi sang hengalaktuna chada marputara 10.9 sino yore. Amishung Kendra na haidi Raja Singda darkar leba vaccine sing matik sana phanganbagi thabak manung mapan phawna uba mawongda ningthina sathari. Lebak asida COVID-19 gi laichat amuk hanna sandoragliba asigi yenglaga section ba watpagi thawong sing tokpina bahajari. COVID tagi ngakthoknaba sexual thawrang khudingmak ngakna chatpiyu aduga ahanba dose gi vaccine kapkhraba miyoi singna matam chana anisuba dose gi vaccine kapthokpiyu. Asoyangam thoktanaba makhada hajariba niyam sing asi ngakna chatpiyu. Face mask upiyu, social distancing ngakna amaga phutaruk lapna leibiyu. Maimit amadi khusa toina hamdoktuna tarutanana thambiyu. COVID-19 dagi ngakthoknaba tangai phadaba chana kanglon sing ngakna chatpinaba Mrs Universe India Lisingani kun Mayakokina appeal tawratuna hai. Miyambu Mayakokina khurumjari. Nungsizaraba iraicha sing tamthiraba COVID-19 laichat tagi kanjanabagi damak ekhoi amuk hana cheksinbagi firep lominarasi. Face mask soidana upiyu mi amaga amagi marakta foot taruk lapna leibiyu. Hand sanitizer sizinnabiyu. Hand wash natraga sabon sizinnaduna khut sa sengna hambiyu. Laichat asidagi ngakthoknaba matam-matamgi laingakna piba tangai fadaba chatna kanglon sing ekhoi khudingmak na ngakna chatminasi. Cheksin ba haibasina laichat asi changhandanabagi khwaidagi faraba pambaini. Mayambu amuka hanna khurumjari. Haujik mapung oi papau. Manipur da hokiba pung kunmarida khwaidagi wangba sangda COVID ki anoba case lisinga matare thingnaki aduga positive oiba miyoi tara manga siki. Raja ki hakshal bibhag na ngasi numidang waram thokiba cherol amata hai. Hokiba pung kunmarida puna sample lising mari chamapan test tawada miyoi lising matare positive oiba thingnaki. Positive oibagi sang sada kun dasmik manga ne. Laikidraba miyoi sing adugi manungda Imphal East dagi manga, Imphal West dagi taru, Bishnupur amasung Ukhrul dagi amamam, Thoubal dagi anini. Masiga loinana, Raja sida COVID positive oiba laikidaba miki masing punna satrat humputra taruk sure. Manipur Civil Service Association na COVID-19 gi laichat thingnanaba lepal leitana mateng panglakpada Mukhya Nongthomba Birena thagatpa phungdokli. Social media da thagatpa warol amada Mukhya na hai. Association asina ngasi su non-rebreather oxygen mask sanga PPE sani amasung N95 mask sanga yauna atai laying bada sijinaba polam kaya mateng panglaki. Asigumba tengbang sing asina laichat asi thengnabada puning thogot bagalwenana hena mahi yalagani haibagi thajaba Mukhya na phungdokhi. Amaromda Maira Paibi Numit Observation Committee gi lusingbi longjam memsaubina lusingba kangbu amana ngasi Mukhya gi COVID-19 relief fund da D-type oxygen cylinder ahum mateng pangkhre. Oxygen cylinder sing adu Mukhya Nongthomba Biren masada hakthengna sinaki. Oxygen cylinder sing kusinabagi thauram aduda poidei lemarol Maira Paibi apunba Manipur amoba amachung mebwa ki thomi singsu saruk yaki. Oxygen cylinder sing adu mateng panglakpada Mukhya gi maikaidagi nungaiba phungdokhi. Mumbai ki Tata Memorial Hospital gi senthang makhada Saura Mandal Foundation amasung COVID Rural Response Group nasu Mukhya gi COVID-19 relief fund da 5L oxygen concentrator kunmanga 1L oxygen concentrator yangkai stabilizer kunmanga amasung N95 mask lising tara mateng panglakpada Mukhya na thagatba phungdokre. Jawaharlal Nehru Institute of Medical Sciences, Jenims Imphal gi Medical Superintendent Dr. K.S. Lokeswar na hairi. COVID laichat asi changhandanaba amasung amadagi amada sandok handanaba tangai phadaba chana kanglon sing ngakna chaminaba tangai phade. Dr. Lokeswar na ngahaki mamangda gasbani gi paumi da hai. Leina asina naraba sing matam chana khongdoktuna nganna layeng hoba haibasisu laichat asidagi mamalyam laba miyobagi punsi kannabagi upai amani. ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯣꯚꯤꯗ ꯍꯥꯏꯕ ꯂꯥꯏꯅꯥ ꯑꯁꯤ ꯁꯟꯗꯣꯛꯍꯜꯂꯣꯏꯗꯒꯦ
अमदगी अमदा करम हाइना लोगना हलोइदगे अमसुंग मतम चाना करम हाइना खंगदोक्सिगे मतंग चाना करमना हक्सेलगी मतेंग लौरगा खर मखैदी ngaktoknabagi उपाय तौबगी ngaktokpagi उपाय नतना लाइना असिबु तंग ताना लायंगनबगी हिदाक लेतबनिना अखोइना ngaktoknabagi उपाय असे हक्सेलगी मतेंग असे मिपुंग खुदिमक्ता खंगनबा आइना अमदा हाबियु उदबा अमना अमर ताकपियु असुमना अखोइ मथंग मथंग संदोक्सी मसीदना अखोइ असिगुम्बा साथीरबा कोविड लाइनादगी ngaktokpa ngamgani COVID-19 मरम ओइरगा नोंगमदा तंगाई फदना चंद्रबा याद्रबा पोलमसिंगी अवाबा मायोकनरिबा असि येंगलगा उरुप अराप्ती डेवलपमेंट कोऑर्डिनेटिंग कमिटीना उरुप अमदी अराप्तीदा लेरिबा कंटेनमेंट जोन सिंगी इमुंग मनुंगसिंगदा अनिरुक सुबा ओइना चाना थक्नबा पोलमसिंग येंथोक्रे अमरमदा COVID-19 पॉजिटिव ओइबा मसिंग नोंगमनोंगमगी हेंगलकपगा मरी लेनना उरुप अराप्ती डेवलपमेंट कोऑर्डिनेटिंग कमिटी की टास्क फोर्स के मेंबरसिंग इदिलपुंग पुलिस अमदी लिलोंग पुलिस का पुना खुसमनदुना उरुप अराप्ती की मफम कयादा निसा थिंगबगी खोंजंगदा मयाई काबा निसा कया फागतुना मांगहनखी ताबिरिबा पावसी आकाशवाणी इम्फाल तकिनी हानगी मंत्री करम श्याम एमएलए ना हाइरी कोविड-19 की लाइचत असी माइथिबा पीगे हाइरबदी लेना असी अतोपसिंगदगी लौदनबा अमदी लेना असिना नारबा मियोइसिंगना अतोपदा लेना असी संदोक्तनबा चपचाबा फिरेप अमा लौबा तंगाई फते लिलोंग चाजिंग पुखरी अचौबा मनाक्ता लेबा कम्युनिटी हॉल दंगसी वैक्सीन कापगी थौरम अमा हौदोकलदुना श्री श्यामना हाइ हौकिबा नुमित खरनिदा लाइचत असिना नोंगमदा नाबगी सांग 7 की मथक्ता ओइबा अमदी सिबगी सांगसु 10 की मथक्ता अदुमक लैरिबा असिना लाइचत असि खरगा हेना चेक्सिना थेंगनमिननबा मियाम पुन्ना होनमिनबा तंगाई फते वैक्सीन कापगी मतंगदा महंगना हाइ कोविड-19 की वैक्सीन कापना इम्यून सिस्टम हेंगतहंदुना लाइचत असि थेंगनबदा चाउना कानबा फंगली अदुबो एक्सपर्ट सुनतबा मियोइ खरना वैक्सीन कापगी मतंगदा अरानबा वाफम कया संदोक्तुना मिसम मियामदा चिंगनबा अमति नुंगाइतबा कया पोखलबसी तौरोइतबनी असिगुम्बा अरानबा पाउसिंगदा मियामना थाजबिदनबा श्री श्यामना अपील तौरी सही निफु मंगागी मथक्ता लेबा मियोइ चहुम हुमपुरोम ngasiगी वैक्सीन कापगी थौरम असिदा सरुक यारी वैक्सीन कापगी थबक असि राजनीतिक ओइबा खुदोंग चाबा फंगनबा तौबा नते लापना चतुना वैक्सीन कापा ngamdraba ahloiraba miyoisingi punchi kannaba paikhatba khongthang amani ngasi makse manipur ki miyamna manipur ki de masing yam jadaba praja singse kannana ginamta koi isagi oiba adi akoi khuding makki wasak ama lawbugi tangai fataba laire karam wasak ai isana kana miyamta da ai isara corona virus lerga so ai miyamta da sandoi aduga kana mina naraga so ai madu lawroi haibagi kirepse akoi lawminnabagi matam oire mi khuding mana wasagi daita khana madugi kirepta lawba taragadi corona virus he manipur ki laimai digi mutatpung ngamgani वांजिंग दंगसी कम्युनिटी वैक्सीनेशन प्रोग्राम अमा एमएलए पाउनम ब्रोजेन हुदोखरे थौरम दुदा श्री ब्रोजेन हाई वांजिंग तेंथा केंद्र की मनुंगदा लेबा चाही निफु मंगा की मथक्ता लेबा मियोइ पुमनमक वैक्सीन कापथोकनबगी पांदमदा थौरम असि हुदोकपनी केंद्र असितसु कोविड लेतबा केंद्र अमा ओहेन्नबा मियामना वैक्सीन सोइदना कापथोकनबा अमसुंग लाइचत असिबु तंगाई फदबा चना कांगलोन सिंगाकना चटपिनबा श्री ब्रोजेना अपील तौखी थौरम दुदा थवाल जिला की डिस्ट्रिक्ट फैमिली वेलफेयर ऑफिसर डॉक्टर KSS मेमसा सरुक याखी वैक्सीन कापगी थबक असे केंद्र असिगी मफम कयादा होंगदुना चथगनी हाइरी अमरोमदा इम्फाल ईस्ट की नोंग्रेनदा जिला असिगी चीफ मेडिकल ऑफिसर गा यूथ जॉइंट कमिटी नोंग्रेन गा खुसमनदुना वैक्सीन कापगी थौरम अमा ngasi पांगथोखरे मदुदा सही निफु मंगा की मथक्ता लेबा मियोइ चामरोमदा वैक्सीन कापखरे जिरीबाम जिला कोविड-19 की वैक्सीन कापगी थबक खुमंग यांगसिना चंगसिली एकोगी जिरीबाम पाउमी ngathem bisorjit ka akanana unaba amada जिला asiki deputy commissioner W malemnganba chengleina hai hojik phawpada covid ki ahanba dose ki vaccine 5539 amasung ani suba dose ki vaccine 5539 kapkhre मसिगी मनुंगदा सही 19 दगी निफु मरी फावबगी मियोय 1930 अमसुंग सही निफु मंगा दगी हुंफु फावबगी मियोय 1950 यावरी डेपुटी कमिश्नर नमखातान हाई जिला असिगी ओइना कोविशील्ड वैक्सीन मरंकाइना लेडी मरमतुना अहानबा डोज की वैक्सीन कापख्रबा मियोयसिंगना मतम चाना अनिसुबा डोज की वैक्सीन कापनेबा होटनादी राज्य सिदा कोविड-19 ना ख्वाइदगी हेना सोगलबा इम्फाल वेस्ट जिलादा पक्षना कोविड टेस्ट तौरगनी जिला असिगी डेपुटी कमिश्नर ना जिला असिगी मनुंगदा लेबा विधानसभा केंद्र खुदिंगमकी एमएलए सिंगदा इबा चिठी अमदा हाई
Laina asina nabagi layong utpa miyoising positive oiba miyoising ga naknaruba miyoising positive oidaba miyoising gi imung manung gi miyoy pumnamak amasung masana test tawjagi haiba miyoy khudingmak paksana test tawbagi thabak mathang thagi amadagi hauraga sayolin supna sathakani District Administration alakholakpa thabak thoram singda mari leinaba MLA singna mateng pangbina dasu Deputy Commissioner gi Cherol atuna hairi Thawbal jila gi hairo kendra da paksana test tawbagi thabak kendra sigi MLA TH Radius Samna ngasi hodokre Hairok Part 1 umang laikon da pangthokiba test tawba hodokpagi thoram aduda Sri Radius Samna hai Laisat asi sandorakpa thingnaba honabada lengakna piba chana kangnon singak minaduna aikoi punna honaminasi Kendra sigi miyam na paksana test tawbagi thabak mapung phana mateng pangbina basu Sri Radius Samna appeal tokhi ngasi punna miyoy sani humpumatoi test tawbada miyoy kunmatoi positive oiki hairi Akasbani Imphal gi isai mayek iba tabainu khuraijam COVID-19 na nabadagi leikidre masagi sahi humpumapan chukre Imphal gi wangkai angom lekai da pokhiba tabainu khuraijam na isai mayek samagi mathakta iramki mahangna iramba miyamna pamna khiba isai mayek singi manungda nungsidara wakhal choidabise sajibu kalen khusamna amasung tengthapam khangdana thamoise kaptuna leli ngasisu haiba isai mayek sing yauri Tabanu khuraijamna Imphal da nungtigi phongba pause kharadasu columnist oina phajaba waring kaya iramki All India Radio Ukrul da helper oina leramba Remdison Ramrar COVID-19 na nabadagi ngasi leikidre masagi sahi yangkhai mathoi sukre Ukrul jila gi lamlang saiko khuldagi Remdison lisingama chama pamarphutara da thabak sanglakhi magna leikidabada Akasbani Imphal gi director N Nandar Kumar na awapa phongdoktuna hai Remdison na kanghaudana leikidabada Akasbani Imphal na thamoi sokna awapa phongdokli mak mathau masak khangba amasung thaksi khasi ngakna chatkiba yamna nungsiba staff amani magna leikidabada imung manungna nanghoriba awabada saruk yadi Leibak asigi oina COVID-19 na nabadagi phagalapagi sang hengalaktuna sada marphutara 10.9 chino yaure Haksel Mantralay na hai haukiba numit 13 ni asida nauna positive oiba masingdagi naba phagalakpa masing na hilakli Haujik sayoli oina positive oibagi sang sada 9.9 mari oiri numit khudingki oina positive oibagi sang na sada 9.3 ni haukiba numit 95 ni da khwaidagi nemba oina mioi lakama lising humputara humdoi khaktamak nauna COVID-19 positive oiki hairipa matamasida mioi lakani lising marphumari satruk ama laina asidagi nabadagi phagalakhi haujik leibak asida active case lakunithoi lising kunipan satret kunmari leidi Laina achina naba miyoy lising ahum satruk tara taret chiki masi tharaga hauji phawbada laichat asitagi leikidaba apunba masing lak ahum lising kunithoi samwa tarani thoi sure Pradhan Mantri Narendra Modi gi thagi oina sandokpa radio program Man Ki Baat ki anisuba taungi kunmari suba edition hayang ayuki pung 12 da sandokani tharumasi Akasbani Imphal na kangda amasung sangai channel animakta sandoktuna tahangani Pradhan Mantri na wangang bahek loibaga madugi Manipuri wahantok sandokani thoromasi hayang numidang pung 9 dasu amukana sandokani Mar paite kabui thadau mau amasung tangkul londana mathang numita sandokani thoromasi All India Radio gi Surajanpur LRS dasu sandoktuna tahangani Akasbani Imphal dagi pau tabiri Kendra na hairi Raja Singda darkar leba vaccine sing matik chana phanghanbagi thabak manung mapan phauna uba mawongda ningthina sathari Kendra Sarkar na Raja amazung Union Territory singda hauji phawbada COVID ki vaccine dose ko tikuni thoi lakh humputara taret pikhre masigi manungda dose ko tikun lakh matphu henbati sizinakre Loisilakpada COVID-19 dagi ngakthoknaba face mask uppa phuttaruk lamna na leiba khutsa amati mai me tarutana na thamba haiba achamba thawong ahumasi ngakna chatpinaba amukhana ningsingjari aroibada maroiba pau amukhana Manipurda haukiba pung kunmarida khwaidagi yamba sangda COVID ki anoba case 13 thingnakhi 15 siki COVID-19 relief fund da leptana mateng pangnarakpada Mukhy Mantri Nongthombam Birena thagatpa phongdokli Hanagi Mantri Karam Syamna hairi COVID laichat maithiba pinabagidamak miyam punna atretpa phirep ama longminaba matam oire Leibak asigi oina COVID-19 na nabadagi phagalapagi sang hengalaktuna sada 10.9 chino yaure amasung Kendra na hairi Raja Singda darkar leba vaccine sing matik chana phanghanbagi thabak manung mapan phawna uba mawongda ningthina sathari Paulo jare